ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯥꯏ ꯁꯨꯄꯔ ꯍꯣꯠ ꯁꯣꯜꯖꯔ 8 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥ 3ꯒꯤ ꯁꯨꯇꯤ ꯅꯤꯖꯔꯤ꯫ ꯌꯥꯝꯕꯤꯔꯛꯄꯗꯒꯤ ꯁꯣꯝꯗ ꯄ꯭ꯂꯥꯟ ꯂꯣꯏꯅ ꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯂꯦꯝꯕꯤ ꯁꯅꯥꯁꯨ ꯄ꯭ꯂꯥꯟ ꯐꯖꯅ ꯍꯦꯛ ꯁꯤꯟꯕ ꯂꯣꯏꯅꯔꯦ꯫ ꯂꯣꯌꯥ ꯆꯦꯜꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯃꯁꯥꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯍꯦꯛ ꯍꯧꯋꯤ ꯇꯧꯔꯤꯕꯗꯣ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯥꯗꯤ ꯔꯨꯝꯗ ꯂꯥꯛꯑꯦ꯫ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫ ꯅꯨꯡꯉꯥꯏꯅꯤꯑꯕ꯫ ꯑꯩꯅ ꯁꯣꯝꯗ ꯁꯣꯔꯒ ꯂꯣꯏ ꯐꯨꯟꯒꯠꯂꯦ꯫ ꯑꯩꯅ ꯅꯨꯄꯤ ꯆꯦꯜꯂꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯌꯥꯝ ꯌꯦꯠꯂꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯁꯣꯝꯗ ꯁꯔꯅ ꯆꯦꯜꯂꯒ ꯗꯣꯁꯥ ꯇꯥꯍꯧꯗꯣꯏꯁꯤꯗꯤ ꯑꯩꯅꯤ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ? ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯦ꯫ ꯑꯩ ꯔꯨꯝꯁꯤꯗꯒꯅꯦ ꯑꯃꯠꯇ ꯂꯩꯖꯅꯤꯡꯗ꯭ꯔꯦ꯫ ꯌꯥꯝ ꯉꯥꯡꯉꯦ, ꯇꯥꯅꯤꯡꯗꯦꯀꯣ? ꯅꯨꯄꯤꯒ ꯆꯞꯍꯦꯡ ꯃꯥꯟꯅꯔꯗꯅ ꯆꯕꯦꯡ ꯄꯉꯥꯡꯗ ꯉꯥꯡꯉꯦ ꯍꯥꯏ ꯋꯥꯅꯦ꯫ ꯑꯣ ꯆꯠꯈ꯭ꯔꯒꯦ, ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯏꯁꯩ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯁꯤꯅꯦ꯫ ꯆꯠꯂꯨꯅ, ꯑꯩ ꯉꯥꯏꯍꯥꯛ ꯁꯥꯟꯇꯤꯗ ꯂꯩꯍꯧꯒꯦ꯫ ꯔꯇꯟ ꯁꯥꯎꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯌꯥꯁꯨ ꯁꯅꯥꯗ ꯔꯇꯟ ꯆꯠꯈꯤꯕꯒꯤ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯁꯅꯥ, ꯇꯥꯕ꯭ꯔꯣ? ꯑꯧ ꯇꯥꯏꯌꯦ꯫ ꯀꯀꯥ ꯇꯥꯃꯣ, ꯄ꯭ꯂꯥꯟ ꯀꯔꯝ ꯇꯧꯔꯒꯦ? ꯄ꯭ꯂꯥꯟꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯤꯖꯥꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯨꯗꯅ꯫ ꯍꯥꯏꯗꯣꯛꯑꯣꯏꯌꯦ꯫ ꯑꯠꯆꯥ, ꯍꯥꯏꯌꯨ ꯍꯥꯏꯔꯒ? ꯍꯥꯏꯌꯨ ꯍꯥꯏꯔꯗꯤ ꯑꯩꯅ ꯇꯥꯅꯤꯡꯕ ꯋꯥꯗꯣ ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯀꯔꯤꯅꯣ ꯇꯥꯅꯤꯡꯕ ꯋꯥ ꯍꯥꯏꯕꯣ? ꯆꯣ, ꯍꯥꯏꯔꯣꯏ꯫ ꯃꯊꯨꯝ ꯃꯔꯥꯡꯒ ꯌꯥꯝ ꯉꯧꯔꯛꯀꯅꯨꯀꯣ ꯍꯧꯖꯤꯛꯇ꯫ ꯑꯣ, ꯍꯥꯏꯔꯔꯣꯏ꯫ ꯐꯔꯦ꯫ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏꯗꯣꯛꯑꯔꯣꯏꯅꯦ꯫ ꯑꯁ, ꯃꯥꯒꯤ ꯃꯔꯩꯁꯦ ꯅꯝꯗꯅ ꯁꯨꯝ ꯍꯥꯏꯍꯟꯅꯕ ꯇꯧꯋꯦꯕ꯫ ꯑꯩꯗꯤ ꯇꯜꯂꯦꯕ ꯌꯥꯝꯅ ꯁꯤ꯫ ꯍꯩꯍꯜꯂꯤꯅꯤ ꯀꯩꯅꯣ꯫ ꯁꯦ, ꯃꯔꯝ ꯃꯣꯛꯄꯤꯅꯤ꯫ ꯍꯥꯏꯗꯣꯛꯑꯁꯦ, ꯑꯗꯨꯒ ꯑꯩꯅꯁꯨ ꯇꯝꯗꯣꯏꯅꯤ꯫ ꯍꯥꯏꯔꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯃꯤꯠ ꯎꯏꯁꯜꯂꯣ꯫ ꯎꯏꯁꯜꯂꯤ꯫ ꯍꯥꯏꯔꯣ ꯇꯥꯔꯒꯦ꯫ ꯑꯗꯨꯕꯨꯔꯣ, ꯀꯀꯥ ꯇꯥꯃꯣꯁꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯌꯥꯔꯕ? ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯅꯪꯁꯨ꯫ ꯑꯩ ꯇꯤꯡ ꯂꯥꯎꯅ ꯄꯥꯜꯂꯤꯅꯦ ꯅꯪꯕꯣ꯫ ꯁꯤꯗꯅꯦꯕ ꯑꯩꯅ ꯄꯪꯊꯔꯤꯁꯦ꯫ ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯍꯣꯏꯕ, ꯅꯨꯡꯁꯤ ꯈꯪ ꯂꯩꯔ ꯋꯥꯁꯤꯕꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯍꯥꯏꯍꯜꯂꯤ꯫ ꯇꯜꯂꯤꯉꯣ꯫ ꯑꯄꯪ, ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯇꯤꯒꯤ ꯑꯞꯗꯦꯠ ꯇꯧꯒꯗꯕꯅꯤꯅꯦ, ꯄꯪꯒꯅꯨꯅꯦ꯫ ꯂꯣꯏꯔꯦꯍꯦ, ꯑꯞꯗꯦꯠ ꯀꯥꯏꯅꯒꯁꯨ ꯂꯩꯕ ꯑꯣꯏꯔꯦꯅꯦ꯫ ꯑꯗꯨ ꯍꯥꯏꯔꯣ ꯌꯥꯔꯦ, ꯅꯪꯅ ꯍꯥꯏꯗꯨꯗꯣ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯦ, ꯍꯪꯆꯤꯠꯀꯤ ꯄꯨꯡ 11:45 AM-ꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯑꯅꯤ꯫ ꯅꯪꯒꯤ ID ꯄ꯭ꯔꯨꯐ ꯑꯣꯏꯕ ꯌꯥꯕ ꯑꯃ ꯊꯥꯔꯣ꯫ ꯀꯀꯥ ꯇꯥꯃꯣ, ꯏꯕꯥꯅꯤꯁꯦ ꯐꯥꯒꯤꯗꯒꯤ ꯑꯁꯦꯡꯕ ꯆꯦꯜꯂꯗꯣꯏꯔꯣ? ꯐꯥꯒꯤꯃꯨꯛ ꯇꯧꯔꯛꯎꯅꯨꯀꯣ, ꯅꯪꯕꯨ ꯌꯥꯝ ꯆꯦꯟꯅꯤꯡꯈꯤꯗꯥꯏꯅꯦ? ꯌꯥꯔꯦꯍꯦ, ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯕꯗꯨꯗ ꯄꯥꯈꯠꯇꯅ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯌꯥꯝ ꯄꯨꯅꯤꯡꯉꯛꯇ꯭ꯔꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤꯕ꯫ ꯀꯌꯥꯗꯅꯣꯅꯦ ꯑꯩꯉꯣꯟꯗꯒ ꯃꯑꯣꯟ ꯈꯜꯂꯛꯏꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯉꯥꯏꯈꯣꯅꯦ, ꯅꯣꯏꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯄꯤꯒꯗꯕꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯁ꯭ꯀꯨꯜꯒꯤ ꯐꯥꯏꯅꯦꯜꯗꯤ ꯄꯤꯈ꯭ꯔꯗꯨꯗꯤ꯫ ꯅꯍꯥꯟ ꯃꯤꯁꯀ ꯅꯕꯥꯅꯤ ꯍꯥꯏꯗꯣꯛꯅꯕ ꯅꯨꯃꯤꯠꯇꯨꯗ ꯂꯥꯁ ꯗꯦꯅꯤ꯫ ꯑꯣ, ꯈꯪꯗ ꯇꯧꯔꯤꯅꯤ꯫ ꯑꯗꯨꯒ ꯕꯣꯔꯗ ꯑꯦꯛꯖꯥꯝꯗꯤ ꯀꯔꯝ ꯀꯥꯟ ꯇꯥꯗꯧ ꯃꯥꯟꯒꯦ? ꯕꯣꯔꯗ ꯑꯦꯛꯖꯥꯝꯁꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯂꯥꯁ ꯋꯤꯛꯇ ꯇꯥꯗꯧ ꯃꯥꯜꯂꯤ꯫ ꯑꯣ, ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯀ꯭ꯂꯥꯁꯁꯤ ꯑꯗꯨꯝ ꯇꯧꯈꯤꯗ꯭ꯔꯣ? ꯍꯣꯏ, ꯇꯧꯈꯤꯅꯤꯌꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯑꯦꯇꯦꯟꯗꯦꯟꯁꯇꯤ ꯂꯧꯔꯔꯣꯏ꯫ ꯐꯔꯦꯗ, ꯅꯪꯒꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝꯗꯨꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯊꯥꯔꯣ꯫ ꯑꯗꯣ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯨꯗ ꯑꯩꯗꯣ ꯄꯨꯛ ꯈꯪꯉꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯅꯪꯁꯤꯁꯨꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯕꯥꯏꯑꯣꯂꯣꯖꯤꯒ ꯑꯝꯇ ꯇꯝꯃꯛꯇ꯭ꯔꯕ ꯀꯔꯤꯅꯣꯕ? ꯑꯉꯥꯡ ꯄꯣꯛꯄꯁꯤꯕꯨ ꯍꯦꯛꯇ ꯈꯨꯗꯛꯇ ꯄꯣꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ꯫ ꯋꯥꯊꯤ ꯉꯥꯡꯂꯛꯀꯅꯨꯀꯣ ꯃꯇꯨꯡ, ꯌꯥꯝ ꯋꯥꯠꯂꯤ ꯑꯉꯥꯡꯒꯤ ꯋꯥꯗꯣ꯫ ꯅꯪ ꯅꯣꯡꯃꯜꯂꯦꯕ꯫ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ 3ꯀ ꯂꯩꯔꯒꯅꯦ ꯇꯧꯒꯗꯕ, ꯈꯪꯉꯕ꯭ꯔꯥ? ꯀꯨꯏꯃꯟꯈ꯭ꯔꯦꯍꯦ꯫ ꯉꯝꯖꯔꯔꯣꯏꯀꯣ ꯆꯍꯤ 3 ꯀꯥꯏꯅꯒ꯫ ꯌꯥꯝ ꯈꯜꯂꯛꯀꯅꯨꯀꯣ, ꯃꯇꯥꯡ ꯆꯥꯗꯅ ꯃꯦꯂꯩ ꯂꯥꯡꯒꯅꯨ꯫ ꯁꯤꯕꯨ ꯑꯩꯅ ꯃꯦꯂꯩ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯉꯤꯔꯣ? ꯅꯪꯕꯨ ꯀꯅꯥꯅ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯌꯨ ꯍꯥꯏꯒꯦ? ꯑꯩꯕꯨ ꯄꯥꯈꯪ ꯑꯔꯤꯕꯒ ꯍꯥꯏꯗꯦ꯫ ꯏꯕꯦꯝꯃ, ꯃꯤꯅꯣꯛ ꯑꯃꯗꯅꯦ ꯂꯩꯁꯥꯕꯤ ꯂꯤꯁꯤꯡ ꯀꯦꯜꯍꯟꯕ ꯉꯝꯃꯤꯀꯣ꯫ ꯑꯣꯔꯦꯍꯦ, ꯑꯦꯛꯇꯤꯡꯒꯗꯤ ꯌꯥꯝ ꯐꯖꯩꯒꯥꯏ ꯍꯥꯏꯅꯤꯡꯕꯗꯨꯔꯣ? ꯍꯣꯏ, ꯈꯔ ꯁꯥꯖꯅꯤꯡꯕꯗꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯆꯦꯜꯂꯔꯣꯏꯁꯦ, ꯅꯊꯟ ꯆꯦꯜꯂꯣ꯫
Ngamadrane nangbo? Radana aigi ngaksamda kundo pareng hokpado yengba ngamladra? Hu charaga namangda siyo hairo nangisa? To, adune. Siyo hai kitako ai. Mana marai taukai tauraga. Pakhang ariba haisini. Yare, napo na chay loisalo. Matau mandana wathi kaya mairame. Nangi ay di tharo ko ay ticket ka kharge. Hoy ba, thara age. Thamage ko, baba mama da manilam ta phangan ba yade ko. Adu ma khang jalo. Hoy, thame, thara age ko. Loya sora ma sang no hondori. Wakal ka du so ngahak mathum marang ka hauduna. Angang mana macha leibagi wakal ge yormadana. Sidabu kanana phuningoy duna haibanida. Nungsu sum nungsi halase. Mathanta nokfet tawduna murum soli. Sana nungay di. Mapa mama manaw pa thadokani khanbada. Adubu nungay drasu nungay dana ma chattabadi yadabani. Hek chattabada amaduna munkhidoini. Namidangduda luya laksinari. Tamo, itaima. Sanagi mamana. Ay ma, luya, jango, nang lairo. Oh, tamo di itaima. Imung dala ye, jango, lao. Nati nangbo kari lairage, ating basida. Itaima, ay say, hangjit yumda chattaba yadadana chatpatari. Baba masayam ka nang hamdray. Oh, aduda luhongbadi kamdawba. Luhongbase yam tuna pangthokadabo mali itaima. Si hairam gai tuna tawbani. Itaima, ayumung chatkrage. Hatu na hek tawri se. Chaka chara roi trane nangbo. Yarni itaima, kohona charage. Ayma, chatkrini he. Limbi sana thoka thorakti kana mabimaral kara loishili. Mangi sana macha kara hek hapchin tawduna pura ready de laigiri. Nati, hawjik laambadubu loya natro. Hoy, mani moi baba. Karigino made yam thuna chatkriduna. Mado hangjid mayumda thoklani haine. Mapado masangamdaduna luhongbasi khara thuna honggadaba malena swairami. Ihe, adubu maso ay thorokpa phawde ngaiba yaidana. Khara phingna laine. Mado tension khara su leiba mali moiba. Oh, mapadubu yam kanna ngamdraba salane. Aduni, phibam kara luba mali. Magi matawdo. Ihe, pare. Nangon hairam labanina. Chapudi manareda. Ayeng luhongbada hek yawruba haiduni. Shomdana pura khaliba wakhaldo bora sigaibada phau haibaga japmanare. Machanupina tawriba irangdudi khangba nate. Loyadi hekta nubi chela dawbani haiduna nungaide. Sir gise sengabro. Phagi roina tawrishiba. Phagi gi type daga. As wa thokna dana haibai wanida. Ho tho aso thoedana nungsi banthung yorde yari kaino. Hanu thangsida onthokna limdida. Kariba? Kaishu haidida. Chelo haibanida. Haini nang. Ratan di tumpham chapam gamte khangbanate. Ani dudi hayeng Manipura paikrani. Aduga thengnabana Ratan ga somda thengnahorani khanbada ma mathai yamna sare. Ayuk nganta Ratan phuk hawgalaga topam khangdraduna lain chigi manakta lai. Aima, ibungo nang laibra. Oima, lai jaga wari masum tananingduna. Oh, jango. Maso chakhomda chak thongawani. Oima, lai jamonda ga dunungaiduna isai nganggangduna chak thongli. Mapok chama pok labaso. Nairom top na ay nahingjage. Urigum pamilda itjage. Tungdagi Ratana. Kanagi pamilda yatoino. Nama. Khangine hai imcha basire karino ayuksida ngantan hengta phawsala isba ai lakpa ya dabe ma ongni ne ya de haibadi ai shu hai khidena
ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯂꯥꯛꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃꯨꯛꯀ ꯍꯥꯏꯔꯤꯗꯨꯅ? ꯑꯁ ꯃꯔꯩ ꯁꯦꯡꯉꯨꯅꯦ, ꯅꯍꯥꯟꯈꯩ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯂꯥꯛꯇꯕꯒꯤ ꯍꯥꯏꯕꯩ ꯋꯥꯅꯤ. ꯀꯩꯅꯣ ꯄꯤꯇꯤꯒ ꯑꯝꯇ ꯆꯠꯇ꯭ꯔꯕꯣ ꯉꯁꯤꯕꯣ? ꯁꯨꯇꯤ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒꯤꯅꯤ. ꯑꯩꯁꯦ ꯇꯨꯝꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ, ꯑꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯏꯁꯤꯅꯦ. ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯔꯇꯟ ꯁꯨꯝ ꯂꯥꯏꯟꯗꯨꯗ ꯌꯦꯡꯉꯤ. ꯑꯩ ꯋꯥꯔꯤꯁꯦ ꯆꯧꯀ꯭ꯔꯤꯒꯨꯝꯕ ꯑꯃꯇꯪꯗ ꯐꯝꯃꯒ ꯂꯤꯅꯤꯡꯈ꯭ꯔꯦꯗ. ꯏꯃꯥ, ꯑꯩꯗꯤ ꯕꯥꯄꯨ ꯑꯣꯏꯗꯦꯅꯦ. ꯃꯌꯨꯝꯒ ꯆꯞ ꯃꯥꯟꯅꯔꯤꯁꯤꯗꯕꯨ ꯀꯣꯛ ꯐꯝꯕ ꯌꯥꯕꯁꯦ. ꯐꯝꯃꯁꯨ ꯌꯥꯏꯗ, ꯑꯗꯨꯗ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯔꯛꯇꯕ꯭ꯔꯥꯗꯣ ꯁꯨꯝ ꯌꯦꯡꯕꯩ ꯋꯥꯅꯤ. ꯃꯔꯩ ꯇꯧꯗꯣꯏ ꯁꯔꯨꯛꯅꯦ ꯀꯔꯤ ꯂꯩꯒꯦꯗꯣ ꯀꯣꯛ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯍꯣꯏꯍꯦ ꯍꯥꯏꯔꯒꯦ, ꯀꯔꯤꯅꯣ ꯈꯪꯗꯦ. ꯁꯨꯝꯗꯧꯕꯅꯤ, ꯁꯨꯄꯔ ꯍꯣꯠꯇꯣ ꯅꯨꯄꯤ ꯆꯦꯜꯂꯅꯤ ꯍꯥꯏꯔꯦꯅꯦ. ꯑꯍꯥ, ꯀꯅꯥꯏ ꯅꯨꯄꯤ ꯆꯦꯟꯗꯣꯏꯕ ꯃꯥꯗꯤ? ꯀꯅꯥꯕꯨ ꯑꯣꯏꯔꯨꯅꯤꯒꯦꯅꯦ, ꯃꯥꯒꯤ ꯁꯅꯥꯅꯤꯗꯅ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯁꯅꯥꯗꯤ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤꯗ꯭ꯔꯣ? ꯑꯣꯏꯃꯜꯂꯤ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯦ? ꯇꯤꯛꯀꯦꯠ ꯐꯥꯎꯕ ꯀꯛꯈ꯭ꯔꯀꯥꯟꯁꯤꯗ ꯑꯩꯒꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯕꯅꯤ. ꯐꯔꯦꯗ, ꯆꯦꯟꯒꯦꯁꯨ ꯆꯦꯟꯖꯔꯁꯅꯨ, ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯌꯥꯔꯦ. ꯀꯩꯗꯧꯔꯒꯦ? ꯅꯪꯁꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯤꯅꯦ. ꯑꯩꯉꯣꯟꯗ ꯇꯥꯗꯧꯔꯤꯕ ꯗꯁꯥꯁꯤꯗꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ. ꯉꯥꯏꯍꯥꯛ ꯇꯥꯔꯁꯨ ꯇꯥꯔꯤꯗꯅ, ꯀꯩꯗꯨ ꯎꯄꯥꯏ ꯂꯩ? ꯑꯣ, ꯑꯩꯅ ꯗꯁꯥ ꯇꯥꯔꯒ ꯅꯪꯅ ꯄꯦꯟꯗꯣꯏꯅꯤꯅꯦ, ꯅꯠꯇ꯭ꯔꯣ? ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯕ, ꯑꯗꯣ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯤ. ꯀꯔꯝꯕ ꯎꯄꯥꯏꯅꯣ ꯍꯥꯏꯁꯤꯅ? ꯃꯕꯥꯅꯤ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯏꯕꯥꯅꯤ ꯍꯦꯟꯅ ꯆꯦꯟꯕꯗꯤ ꯀꯝꯗꯧꯕ? ꯑꯁ ꯌꯥꯝ ꯁꯤꯡꯅ ꯆꯨꯝꯅꯒ ꯍꯥꯏꯗꯣꯔꯛꯏꯅꯦ ꯑꯩꯒꯤ ꯏꯁꯥꯅꯧꯁꯦ. ꯂꯧꯁꯤꯡꯗꯤ ꯂꯩꯕꯖꯥꯠꯅꯤꯅꯦ. ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯊꯣꯔꯛꯑꯒꯦ. ꯑꯗꯨꯗ ꯅꯣꯏꯒꯤ ꯈꯨꯟꯁꯤꯗꯤ ꯆꯦꯟꯕ ꯆꯠꯅꯗꯗꯥꯏꯅꯦ? ꯍꯣꯏ, ꯆꯠꯄꯨꯗꯤ ꯆꯠꯅꯗꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯦꯟꯕ ꯇꯥꯔꯦꯗꯅ ꯑꯩꯁꯨ. ꯐꯔꯦꯅꯦ, ꯑꯩꯒꯤ ꯖꯤꯞꯁꯤꯁꯤꯗ ꯍꯦꯛꯇ ꯏꯕꯥꯅꯤ ꯃꯅꯤꯄꯨꯔ ꯇꯝꯅ ꯀꯥꯞꯊꯣꯛꯈ꯭ꯔꯁꯤꯀꯣ. ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯂꯒꯦ. ꯍꯣꯏ ꯍꯣꯏ, ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ. ꯉꯥꯏꯈꯣ, ꯆꯥꯛ ꯆꯥꯈꯣ ꯀꯩꯅꯣ. ꯌꯥꯔꯦ, ꯄꯨꯛꯀ ꯄꯤꯛ ꯊꯜꯂꯦ. ꯀꯔꯤ ꯆꯥꯗꯨꯅ ꯑꯃꯨꯛ ꯊꯜꯂꯤꯕ ꯄꯨꯛꯅꯣ? ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯖꯕꯗꯅꯦ ꯑꯩꯒꯤ ꯄꯨꯛꯁꯦ ꯑꯗꯨꯝ ꯊꯜꯂꯦꯕ. ꯋꯥꯔꯤꯒꯗꯤ. ꯑꯩ ꯆꯠꯂꯦꯀꯣ, ꯈꯔ ꯀꯦꯅ ꯊꯣꯔꯛꯑꯣꯍꯦ. ꯑꯩ ꯆꯠꯂꯦ. ꯃꯊꯟ ꯃꯊꯟ ꯄꯨꯗꯨꯅ ꯆꯦꯟꯅꯗꯧꯔꯤ ꯇꯧꯔꯤꯁꯦ, ꯅꯨꯡꯉꯥꯏꯗꯣꯔꯤ. ꯁꯣꯝꯗꯅ ꯔꯙꯥ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯅ ꯃꯨꯛꯇꯕ ꯂꯣꯏꯔꯦ. ꯂꯤꯖꯥ, ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤꯔꯥ? ꯀꯥꯏꯗꯅꯣ? ꯀꯔꯤ ꯊꯕꯛꯅꯣ ꯔꯙꯥ? ꯕꯖꯥꯔ ꯐꯥꯎꯗꯪ ꯏꯅꯦꯝꯄꯣꯛꯀꯩ ꯏꯀꯨꯕꯣꯛꯀꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯁꯦ ꯍꯥꯏꯕ. ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯌꯥꯝ ꯁꯦꯕꯥ ꯐꯩ ꯀꯥꯏꯅꯒ ꯍꯥꯏꯍꯟꯅꯤꯡꯕꯩ ꯃꯑꯣꯡꯅꯤꯅꯦ ꯅꯪꯒꯤꯁꯦ. ꯑꯁ ꯁꯨꯝ ꯄꯤꯅꯤꯡꯕꯒꯤ ꯍꯥꯏꯔꯒ ꯅꯪꯁꯨ ꯋꯥꯈꯜꯒꯗꯤ ꯐꯩꯍꯦ. ꯋꯥꯈꯜ ꯐꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯕꯦꯝꯃ. ꯑꯗꯣ ꯗꯥꯂꯣꯌꯥꯒꯕꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯕ꯭ꯔꯣ? ꯁꯥꯟꯅꯔꯦꯗ. ꯃꯥꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯔꯝꯃꯣ ꯀꯥꯏꯅꯒ ꯍꯥꯏꯔꯛꯏꯅꯦ. ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ. ꯑꯁ ꯁꯨꯝ ꯉꯥꯡ ꯂꯩꯔꯦ, ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ, ꯆꯠꯁꯦ ꯍꯥꯏꯕ. ꯍꯣꯏꯍꯦ. ꯑꯅꯤꯗꯣ ꯑꯃꯨꯛꯁꯨ ꯌꯦꯡꯉꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯕꯖꯥꯔ ꯆꯠꯈ꯭ꯔꯦ. ꯔꯙꯥ ꯏꯆꯝ ꯆꯝꯅ ꯂꯣꯌꯥꯒꯤ ꯊꯃꯣꯏꯕꯨ ꯂꯨꯝꯗꯨꯅ ꯂꯩꯖꯕꯤ ꯑꯃꯅꯤ. ꯂꯣꯌꯥꯒꯤ ꯃꯄꯥꯁꯨ ꯃꯪꯒꯣꯜꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯣꯊꯥꯖꯔꯤ. ꯕꯕꯥ, ꯆꯥꯁꯤꯗ ꯂꯩꯖꯔꯤ. ꯌꯥꯔꯦ, ꯊꯝꯃꯣ. ꯏꯕꯦꯝꯃ, ꯅꯃꯥꯗꯣ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯍꯥꯏꯌꯨꯅꯦ. ꯍꯩ ꯕꯕꯥ, ꯍꯥꯏꯖꯔꯒꯦ. ꯂꯣꯌꯥꯒꯤ ꯃꯃꯥ ꯊꯣꯔꯛꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯃꯤ. ꯃꯃꯥ, ꯅꯠꯇꯦꯅꯦꯍꯦ, ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯣ? ꯑꯁ ꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯗ. ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯂꯩꯖꯩ ꯍꯥꯏꯅꯦ. ꯑꯗꯨꯗꯤ ꯃꯤꯁꯨ ꯃꯇꯝ ꯃꯥꯡꯗꯅꯕ ꯍꯥꯏꯗꯣꯛꯈꯤꯕꯅ ꯐꯠꯇ꯭ꯔꯅꯦ? ꯐꯔꯕꯅꯤꯅꯦ ꯃꯣꯏ ꯄꯥꯕꯣ. ꯅꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯀ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯈꯤꯒꯦ ꯑꯩ. ꯃꯤꯒꯤ ꯃꯆꯥꯁꯤꯅ ꯁꯤꯗ ꯂꯥꯛꯑꯒ ꯐꯤꯁꯨ ꯐꯤꯁꯥꯝꯒ ꯇꯧꯕꯗꯣ, ꯂꯝ ꯋꯥꯏꯒ ꯇꯩꯕꯒ ꯇꯧꯔꯔꯤꯁꯦ, ꯃꯥꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯅꯤ. ꯍꯥꯏꯔꯨꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ. ꯈꯪꯗ꯭ꯔꯦꯗ ꯀꯌꯥꯝ ꯆꯦꯠꯅ ꯅꯨꯡꯁꯤꯅꯈ꯭ꯔꯕꯖꯥꯠꯅꯣ. ꯔꯥꯝꯍꯣꯏ ꯄꯥꯕꯨꯡ, ꯅꯨꯡꯁꯤ ꯋꯥꯔꯤ ꯈꯪꯁꯤꯟꯅꯗꯕꯒ ꯇꯧꯔꯅꯨꯗ. ꯅꯪ ꯑꯩꯒꯤ ꯍꯥꯛꯇꯛꯇ ꯅꯠꯇ꯭ꯔꯣ ꯑꯍꯟꯁꯤꯡꯅ ꯈꯥꯏꯗꯣꯛꯅꯅꯤ ꯍꯥꯏꯗꯨꯅ ꯇꯧꯅꯈꯤꯕꯗꯣ, ꯏꯕꯥꯅꯤ ꯒꯨꯋꯥꯍꯥꯇꯤ ꯌꯧꯈꯩ ꯂꯣꯠꯈꯤꯕꯗꯣ? ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ. ꯆꯨꯝꯃꯤ. ꯅꯨꯡꯁꯤꯅꯕꯒꯤ ꯃꯩꯗꯨ ꯃꯩꯗꯥ ꯑꯃꯅꯤꯀꯣ ꯃꯇꯝꯗꯣ. ꯆꯨꯝꯃꯤꯅꯦ ꯍꯩ. ꯑꯗꯨꯅꯦꯕ, ꯀꯧꯁꯤꯟꯅꯕ ꯇꯧꯅꯨꯀꯣ. ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯝꯇ ꯂꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯛꯈꯥꯡ ꯈꯥꯡꯗꯅ ꯂꯩꯈꯤꯕꯗꯣ. ꯅꯪꯁꯨ ꯅꯠꯇ꯭ꯔꯣ ꯃꯃꯥ, ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯂꯩꯔꯔꯣꯏ ꯀꯥꯏꯅ
ꯅꯠꯇ꯭ꯔꯅ ꯍꯦ ꯑꯗꯨꯅꯕꯨ ꯏꯕꯥꯅꯤ ꯒꯨꯍꯥꯇꯤ ꯌꯧꯈꯩ ꯂꯣꯠꯂꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯠꯇ꯭ꯔꯣ ꯃꯤ ꯑꯅꯤꯗꯨ ꯍꯅꯨꯊꯪꯗꯨꯗ ꯔꯣꯃꯥꯟꯁ ꯐꯨꯗꯣꯛꯅꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯋꯥꯔꯤꯒꯗꯤ ꯅꯣꯛꯐꯦꯠ ꯏꯔꯥꯡꯒ ꯇꯧꯅꯔꯗꯨꯅ ꯈꯪꯗ꯭ꯔꯤꯗ ꯃꯣꯏ ꯄꯥꯕꯨꯡ ꯃꯇꯝꯁꯦ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯀꯥꯏ ꯌꯨꯟ ꯈꯨꯏꯔꯕꯅꯤꯅ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯈꯟꯕꯗ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯍꯣꯏꯅꯦꯍꯦ ꯃꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯆꯠꯄꯁꯨ ꯐꯖꯅ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯗꯣ ꯈ꯭ꯋꯥꯡꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯈ꯭ꯋꯥꯡꯁꯤꯅ ꯌꯥꯔꯝꯂꯗꯤ ꯉꯥꯏꯍꯥꯛ ꯍꯩꯀꯣꯜ-ꯂꯩꯀꯣꯜꯗ ꯀꯣꯏꯊꯣꯛꯑꯁꯤ ꯍꯥꯏꯕꯨ ꯃꯃꯥ ꯇꯥꯅꯤꯡꯗꯦꯍꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯑꯉꯥꯡ ꯇꯥꯈꯤꯅꯤꯀꯣ ꯏꯀꯥꯏꯖꯩ ꯃꯤ ꯀꯟꯅ ꯏꯔꯥꯡ ꯍꯧꯔꯤꯉꯩꯗꯨꯗ ꯔꯥꯙꯥꯗꯨ ꯂꯥꯛꯁꯤꯜꯂꯗꯨꯅ ꯏꯅꯦ ꯃꯥꯃꯥ ꯑꯩꯃꯥ ꯔꯥꯙꯥ ꯆꯪꯉꯣ ꯂꯥꯛꯑꯣ ꯁꯤ ꯏꯅꯦꯒ ꯃꯥꯃꯒꯒꯤꯅꯦ ꯀꯔꯤꯅꯣꯅꯦꯍꯦ ꯂꯩꯔꯒ ꯄꯨꯔꯛꯏꯕ ꯃꯌꯥꯝꯁꯤꯕꯣ ꯃꯥꯃꯒꯤ ꯆꯥꯅꯕ ꯍꯩ ꯔꯥ ꯈꯔꯒ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯈꯔꯒꯁꯨ ꯌꯥꯎꯔꯤꯕꯅꯦ ꯕꯦꯝꯃ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯦ ꯅꯠꯇꯦ ꯏꯕꯦꯝꯃꯁꯤꯕꯨ ꯑꯋꯥꯡꯒꯤ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯦ ꯏꯅꯦ ꯑꯣ ꯐꯩ ꯅꯪꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯕ ꯏꯅꯦ ꯑꯩꯗꯤ ꯂꯦꯕ ꯇꯦꯛꯅꯤꯁꯤꯌꯟ ꯇꯝꯕ ꯂꯣꯏꯁꯤꯜꯂꯒ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯁꯨꯝ ꯄꯨꯔꯤꯌꯦ ꯑꯣ ꯐꯩ ꯅꯠꯇꯦ ꯃꯃꯥ ꯏꯆꯥꯁꯤꯡ ꯂꯥꯛꯏꯁꯦ ꯆꯥꯅ ꯊꯛꯅꯕꯗꯣ ꯈꯔ ꯁꯦꯝꯃꯨꯗꯅ ꯍꯣꯏꯅꯦ ꯏꯀꯥꯎꯕꯨ ꯀꯥꯎꯔꯦ ꯐꯝꯃꯝꯃꯨꯀꯣ ꯏꯅꯦ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯏꯅꯦ ꯑꯩ ꯑꯣꯏꯅ ꯂꯣꯜꯂꯒꯦ ꯏꯅꯦ ꯐꯝꯕꯤꯔꯝꯃꯣ ꯍꯣꯏ ꯂꯣꯜꯂꯨꯔꯣ ꯔꯥꯙꯥꯗꯨ ꯆꯥ ꯂꯣꯜꯂꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯁꯤꯅ ꯏꯃꯧꯒ ꯑꯣꯏꯔꯗꯤ ꯀꯌꯥꯗ ꯄꯦꯟꯒꯅꯤ ꯏꯅꯦ ꯑꯣꯏꯗꯧ ꯂꯩꯔꯁꯤꯗꯤ ꯍꯣꯏ ꯈꯔ ꯊꯨꯅ ꯍꯦꯛ ꯑꯣꯏꯅꯤꯡꯉꯛꯏꯕꯅꯤꯅꯦ ꯋꯥꯍꯩꯒꯤ ꯋꯥꯅꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯋꯥꯟꯖꯔꯤꯕꯅꯤ ꯃꯁꯛ ꯃꯆꯨ ꯈꯪꯅꯗꯕꯤ ꯑꯃ ꯄꯨꯔꯛꯂꯒ ꯏꯃꯨꯡ ꯀꯝꯗꯧꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯔꯥꯙꯥꯁꯨ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯍꯦꯛ ꯊꯣꯔꯛꯂꯦ ꯏꯅꯦ ꯃꯥꯃꯥ ꯁꯦ ꯆꯥ ꯄꯥꯏꯁꯦ ꯂꯣꯌꯥꯒꯤ ꯃꯄꯥꯗꯣ ꯆꯥ ꯍꯦꯛ ꯆꯤꯡꯕꯒ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯊꯛꯄ ꯐꯪꯅꯕ ꯏꯆꯥ ꯅꯨꯄꯥꯗ ꯇꯛꯁꯤꯜꯂꯨꯀꯣ ꯏꯕꯦꯝꯃ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯑꯩꯃꯥ ꯑꯉꯥꯡꯁꯤ ꯏꯀꯥꯏꯔꯅꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯔꯥꯙꯥ ꯏꯀꯥꯏꯃꯟꯕꯗꯩ ꯍꯧꯒꯠꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯀꯥꯏꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯏꯅꯦ ꯑꯩꯁꯨ ꯆꯠꯆꯈ꯭ꯔꯒꯦ ꯑꯃꯁꯦ ꯏꯀꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯆꯥꯁꯤꯃꯗꯤ ꯊꯛꯄ ꯂꯣꯏꯁꯤꯜꯂꯣꯗꯅ ꯌꯥꯔꯅꯤꯌꯦ ꯏꯅꯦ ꯀꯣꯟꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯄꯦꯟꯅ ꯊꯛꯑꯒꯦ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯣꯝꯗꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯔꯥꯙꯥꯅ ꯋꯥꯈꯜꯗꯣ ꯌꯧꯅ ꯁꯥꯒꯠꯂꯕꯅꯤꯅ ꯂꯦꯝꯕꯤꯁꯅꯥꯁꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯐꯥꯒꯤꯗꯒꯤ ꯊꯥꯡꯖꯜꯂꯨꯕ ꯈꯣꯡꯊꯥꯡꯅ ꯑꯋꯣꯏꯕ ꯑꯁꯦꯡꯕ ꯑꯃ ꯑꯣꯏꯔꯛꯂꯕꯗ ꯆꯤꯆꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯁꯥꯗꯣ ꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯁꯨꯄꯔ ꯍꯣꯠ ꯂꯨꯍꯣꯡꯈꯤꯗꯧꯔꯦꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥꯕ ꯑꯁ ꯕꯕꯥ ꯍꯣꯏ ꯇꯥꯅꯤꯌꯦ ꯁꯤ ꯉꯥꯡꯁꯤꯗꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯈꯥꯡꯕꯗꯨꯗ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯦ ꯆꯦꯅ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯕꯕꯥ ꯃꯃꯥꯅ ꯆꯤꯡꯅꯔꯅꯤꯕ ꯍꯣꯏꯕ ꯆꯥꯔꯁꯦ ꯂꯥꯛꯑꯒꯦꯕ ꯂꯦꯝꯕꯤꯁꯅꯥ ꯅꯨꯃꯤꯠꯁꯤꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯗꯣꯛꯄꯒꯤ ꯃꯇꯝ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯩ ꯕꯦꯝꯃ ꯅꯁꯥ ꯉꯝꯗ꯭ꯔꯕꯅꯦ ꯍꯩ ꯀꯔꯤꯅꯣ ꯏꯇꯨꯛ ꯇꯨꯛꯊꯔꯤꯗꯨꯕꯣ ꯕꯕꯥ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯄꯨꯛꯁꯦ ꯈꯔ ꯁꯨꯝ ꯅꯥꯕ ꯑꯣ ꯆꯥꯛ ꯑꯁꯥꯕꯗꯣ ꯍꯦꯛ ꯆꯥꯁꯤꯜꯂꯨ ꯐꯖꯈꯤꯅꯤ ꯃꯥꯏꯅ ꯍꯣꯏ ꯕꯕꯥ ꯃꯣꯏ ꯃꯈꯩ ꯆꯥꯛ ꯆꯥꯕ ꯁꯨꯝ ꯍꯧꯔꯛꯂꯝꯃꯤ ꯕꯤꯔꯦꯟꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯁꯨꯝ ꯈꯤꯡꯉꯤ ꯍꯩ ꯃꯃꯥ ꯀꯅꯥꯅꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯂꯣꯌꯥꯅꯤ ꯃꯣꯏ ꯕꯕꯥ ꯄꯥꯏꯈꯠꯂꯣꯗꯅ ꯑꯗꯨꯗꯤ ꯍꯦꯜꯂꯣ ꯂꯣꯌꯥ ꯍꯦꯜꯂꯣ ꯏꯇꯩꯃ ꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯎꯅꯔꯕꯣ ꯍꯧꯖꯤꯛꯇ ꯆꯥꯔꯝꯃꯤꯅꯤꯅꯦ ꯑꯣ ꯑꯩꯁꯨ ꯏꯇꯩꯃ ꯈꯣꯏꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯛꯏꯅꯤ ꯀꯔꯤ ꯄꯥꯎꯅꯣꯅꯦꯍꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎꯒ ꯃꯥꯜꯂꯤꯗ ꯍꯣꯏ ꯃꯥꯅꯦ ꯏꯇꯩꯃ ꯇꯝꯃꯨꯗꯅ ꯇꯥꯁꯦ ꯑꯗꯨꯕꯨꯔꯣ ꯏꯇꯩꯃ ꯔꯇꯟꯗꯣ ꯂꯥꯏꯖꯒ ꯆꯦꯜꯂꯦ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯌꯧꯗ꯭ꯔ ꯃꯥꯜꯂꯦ ꯂꯝꯕꯤꯗ ꯂꯩꯔꯤ ꯍꯥꯏ ꯑꯩꯃ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯃ
ꯌꯥꯝ ꯐꯔꯦꯅꯦ ꯍꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯊꯥ ꯑꯃꯃꯨꯛ ꯁꯨꯇꯤ ꯂꯧꯊꯣꯔꯛꯂꯒ ꯅꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯄꯨꯟꯅ ꯌꯥꯎꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯣ ꯏꯇꯩꯃ ꯑꯗꯨꯗꯤ ꯏꯇꯩꯃ ꯑꯩ ꯊꯝꯖꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯂꯨꯍꯣꯡꯕꯒꯤꯒ ꯍꯥꯏꯗꯨꯅ ꯍꯣ ꯔꯇꯟꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯌꯦ ꯑꯦ ꯃꯕꯥꯅꯤ ꯍꯦꯛꯇ ꯍꯧꯅꯔꯒ ꯆꯦꯜꯂ ꯖꯥꯠꯂꯅꯦ ꯁꯅꯥꯁꯨ ꯏꯉꯛ ꯍꯦꯛ ꯉꯛꯏ ꯉꯥꯏꯍꯥꯛꯇꯣ ꯀꯩꯒꯤꯅꯣ ꯃꯕꯥꯅꯤꯗꯨꯅ ꯑꯃꯨꯛ ꯅꯪ ꯍꯧꯔꯣꯏꯗꯣ ꯃꯇꯥꯒꯨꯝ ꯆꯦꯜꯂꯤꯗꯨꯅ ꯍꯩꯃ ꯃꯔꯝ ꯂꯩꯔꯝꯒꯅꯤꯅꯦ ꯁꯅꯥ ꯅꯪꯕꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯣꯟꯅ ꯆꯦꯟꯕ ꯌꯥꯕꯗꯨꯕꯨ ꯍꯦꯛꯇ ꯅꯪ ꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯁꯅꯥꯅꯤ ꯁꯥꯎꯔꯝꯃꯒ ꯆꯪꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯗꯨꯗꯤ ꯃꯤꯁ ꯂꯥꯏꯟꯇꯤꯗꯨ ꯆꯦꯟꯈꯤꯕꯒꯤ ꯁꯥꯎꯅꯤꯡꯕꯅꯤ ꯈꯟꯖꯗꯨꯅ ꯂꯩꯔꯦ ꯃꯃꯥ ꯏꯆꯥꯁꯦ ꯃꯥꯒꯤ ꯃꯤꯁ ꯆꯦꯟꯈꯤꯕꯗꯨꯗ ꯊꯋꯥꯏꯒꯁꯦ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯃꯤꯁ ꯀꯌꯥꯝꯅ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯖꯕꯅꯤ ꯇꯤꯟꯅꯖꯕꯗꯨꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯍꯩꯐꯝ ꯇꯧꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯍꯟꯗ꯭ꯔꯦ ꯂꯦꯝꯕꯤ ꯁꯅꯥ ꯀꯥꯗꯣ ꯊꯣꯡ ꯐꯠ ꯂꯣꯟꯁꯤꯜꯂꯤ ꯁꯨꯄꯔ ꯍꯣꯠꯇ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯤ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯅ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯄꯥꯏꯕꯒ ꯂꯋꯥꯏ ꯂꯦꯝꯐꯨꯗꯒꯤ ꯍꯥꯟꯅꯛꯇ ꯂꯥꯛꯂꯛꯏꯁꯤꯕꯣ ꯂꯥꯛꯊꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯃꯕꯥꯅꯤꯅ ꯑꯁꯨꯛ ꯌꯥꯝ ꯆꯦꯟꯖꯅꯤꯡꯉꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯄ꯭ꯔꯞ ꯅꯪ ꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯤ ꯆꯦꯟꯈꯤꯕꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯁꯥꯎꯕꯒꯤ ꯅꯠꯇꯦ ꯏꯕꯥꯅꯤꯅ ꯑꯃꯨꯛ ꯍꯌꯦꯡꯁꯦ ꯆꯦꯜꯂꯅꯤ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯐꯔꯦꯁꯦ ꯑꯩ ꯂꯥꯛꯀꯦ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯒꯅꯦ ꯏꯕꯥꯅꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤꯀꯣ ꯍꯣꯏ ꯂꯥꯛꯑꯣ ꯐꯣꯟ ꯊꯝꯈꯤꯕꯒ ꯃꯤꯅꯤꯠ ꯐꯥꯗꯦ ꯂꯣꯌꯥ ꯌꯧꯔꯛꯄꯅ ꯍꯥꯜꯂꯤ ꯇꯥꯃꯣ ꯏꯇꯩꯃ ꯂꯣꯌꯥꯅꯤꯅꯦ ꯍꯦ ꯂꯣꯌꯥ ꯂꯥꯛꯑꯣ ꯆꯪꯉꯣ ꯑꯁ ꯊꯦꯡꯉꯤ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ ꯍꯣꯕꯦ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯣ ꯏꯇꯩꯃꯒ ꯇꯥꯃꯣꯒꯗ ꯋꯥ ꯑꯝꯇꯪ ꯍꯥꯏꯖꯒꯦꯅ ꯂꯥꯛꯏꯅꯦ ꯀꯔꯤ ꯋꯥꯅꯣꯅꯦꯍꯦ ꯍꯥꯏꯌꯨꯗꯅ ꯇꯥꯃꯣ ꯔꯇꯟꯗꯣ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯏꯃꯨꯡꯗ ꯇꯥꯃꯣꯒ ꯏꯇꯩꯃꯒꯅ ꯄꯥꯎ ꯑꯃꯇꯪ ꯄꯤꯕꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯌꯥꯔꯣꯏꯗ꯭ꯔꯅꯦꯍꯦ ꯃꯣꯏꯒꯤ ꯁꯣꯝꯗꯗꯤ ꯆꯦꯟꯕꯁꯤ ꯆꯠꯅꯗꯕꯅꯤ ꯏꯇꯩꯃ ꯑꯍꯟ ꯃꯌꯥꯝ ꯑꯃ ꯉꯥꯏ ꯂꯩꯔ ꯃꯥꯜꯂꯦ ꯁꯤꯗꯗꯤ ꯇꯥꯃꯣꯒ ꯏꯇꯩꯃꯒꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯁꯛꯅ ꯂꯩꯔꯕꯅꯤꯗꯣ ꯑꯗꯨꯅ ꯈꯤꯇꯪ ꯐꯅꯕ ꯁꯤꯟꯕꯤꯅꯕꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯆꯠꯄ ꯇꯥꯕꯅꯤꯅꯦ ꯃꯣꯏ ꯕꯕꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯣꯛꯄꯒꯤ ꯐꯤ ꯁꯦꯠꯀꯗ꯭ꯔꯥ ꯁꯦꯠꯄ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯐꯖꯔꯔꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯊꯦꯡꯗ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯁꯤ ꯑꯗꯨꯗꯤ ꯂꯣꯌꯥ ꯑꯉꯥꯡ ꯑꯅꯤꯁꯦ ꯅꯪꯒ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯣ ꯅꯣꯏ ꯇꯥꯃꯣ ꯏꯕꯥꯅꯤꯁꯨ ꯊꯨꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯔꯒꯦ ꯌꯥꯅꯤ ꯏꯇꯩꯃ ꯑꯩꯒ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯂꯣꯌꯥ ꯐꯖꯅ ꯆꯥꯟꯁ ꯑꯃ ꯂꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯁꯤꯗꯤ ꯌꯥꯏ ꯍꯩꯁꯤꯅꯤ ꯃꯃꯥ ꯃꯄꯥꯁꯨ ꯆꯠꯈ꯭ꯔꯦ ꯑꯊꯣꯏꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯕ ꯉꯁꯤꯗꯤ ꯀꯀꯥ ꯉꯁꯤꯗꯤ ꯆꯦꯆꯦꯅ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯉꯥꯅꯨ ꯊꯣꯡꯉꯤ ꯑꯗꯨꯒ ꯑꯩ ꯀꯧꯔꯛꯇꯕꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯦ ꯀꯀꯥ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯨꯗꯤ ꯀꯀꯥ ꯑꯩ ꯑꯦꯁꯥꯏꯟꯃꯦꯟ ꯑꯝꯇ ꯇꯧꯊꯣꯛꯈꯤꯒꯦꯀꯣ ꯍꯣꯏ ꯇꯧꯊꯣꯛꯎꯔꯣ ꯁꯅꯥꯗꯤ ꯀꯩꯝꯇ ꯈꯪꯗꯕ ꯃꯑꯣꯡꯗꯒ ꯐꯝꯁꯤꯟꯅꯔꯒ ꯂꯩ ꯀꯩꯅꯣ ꯇꯨꯃꯤꯟꯅꯒ ꯂꯩꯔꯤꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯅꯤꯅꯦ ꯑꯩꯁꯨ ꯍꯌꯦꯡ ꯊꯥꯗꯣꯛꯑꯒ ꯆꯠꯂꯅꯤꯀꯣ ꯑꯁ ꯌꯥꯔꯦꯍꯦ ꯑꯃꯨꯛ ꯅꯧꯊꯔꯛꯀꯅꯨꯀꯣ ꯌꯥꯝꯅ ꯑꯩꯅ ꯑꯃꯨꯛ ꯄꯨꯕ ꯉꯝꯃꯔꯣꯏ ꯌꯥꯝ ꯄꯨꯅꯤꯡꯉꯛꯇ꯭ꯔꯕ ꯑꯃꯨꯛꯀ ꯁꯥꯏꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯅꯠꯇꯦ ꯃꯣꯏ ꯑꯅꯤ ꯆꯦꯟꯕꯒ ꯑꯩꯈꯣꯏꯅꯤ ꯆꯦꯟꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯁꯨꯝ ꯃꯤꯅ ꯍꯥꯏꯅꯕꯩ ꯋꯥꯅꯤꯗ ꯂꯨꯅ ꯂꯩꯃꯤꯟꯅꯕ ꯃꯁꯦꯟ ꯂꯨꯍꯣꯡꯕ ꯃꯇꯝ ꯃꯥꯟꯅꯕꯁꯦ ꯑꯃꯗꯤ ꯊꯨꯡꯅꯒꯅꯤꯌꯦ ꯑꯗꯨꯅ ꯑꯩꯁꯨ ꯄꯥꯈꯠꯂꯤꯕ ꯑꯁ ꯅꯣꯏ ꯈꯨꯅꯨꯡꯒꯤ ꯋꯥꯔꯤꯗꯣ ꯇꯧꯔꯛꯀꯅꯨ ꯊꯨꯡꯅꯅꯤ ꯂꯣꯏꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ ꯄꯥꯈꯠꯂꯤꯅꯤꯅꯦ ꯃꯕꯥꯅꯤꯗꯤ ꯃꯦꯆꯤꯌꯣꯔ ꯂꯣꯏꯅ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯅ ꯑꯉꯥꯡꯅꯤ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯈꯟꯕꯗ ꯋꯥꯔꯀꯥꯟꯁꯤꯗ ꯄꯪꯈꯟ ꯈꯟꯖꯤꯜꯂꯨꯔꯅꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯕ ꯍꯌꯦꯡꯗꯣ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯛꯑꯣ ꯍꯧꯖꯤꯛꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩ ꯑꯊꯣꯏꯕꯒ ꯗꯨꯀꯥꯟ ꯆꯠꯂꯨꯒꯦ ꯅꯪꯅꯦ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯪꯒꯤ ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯞꯆꯜꯂꯨ ꯅꯁꯥ ꯈꯛꯇ ꯊꯣꯔꯛꯄ ꯌꯥꯅꯕ ꯑꯍꯣꯏ ꯂꯣꯌꯥꯅ ꯑꯊꯣꯏꯕꯁꯨ ꯀꯗꯔ ꯇꯧꯔꯒ ꯄꯨꯊꯣꯛꯈ꯭ꯔꯦ ꯁꯅꯥ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯁꯤꯟꯖꯕ ꯈꯔꯗꯣ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯔꯦꯗꯤ ꯄꯨꯔꯥ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯕ ꯇꯥꯔꯤꯗꯅ ꯀꯅꯥꯅ ꯍꯥꯟꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣ ꯑꯃꯨꯛ